Hello mayam ai hojik le Jiribam mafam se khoji inkhol dani mayam ando ngasi se khoji nene khangna chana ba nene amagi yumda chakadoi ni ando khoi yumda panba inkhol da panba adum hinjang napi khara pu ge taw bani mayam moida kuire chatta ba haina ando hekpa budi masai hektana loi he mayam ki hom amatang ga hapchen hi ge taw bani ki hom makhong dani lairi se no ki hom do nahanwai aina kwagam ri chatho khare nene ge makhak khak bane yam pijaning bai tare ko nene duga nani do ngarang yeng mala mul hore ando huji heu ge taw bane mayam ki hom do siga lai tu mayam mulle sum thumani si hektat lage taw bani sima so hapchen di khage na saure yam lumme siti sima ga hapchen di khage taw bani mayam nene hoida pudoi se yumda pan ma hinjang napi adu tani mayam jendem anduga siga lebu laire no ki hom aina ngasai hekpado anduga siga khamen belandri asi se lota hai koi sidadi kharamana panda so hainai karamba chumi ba khangde anduga saubri asi katani mayam ando hoji chatna ba tawrage hapchalage ai nene hoida sasaru bado hanjare mayam ando yamu halaga Maggi hore yakoi maningda phammaga no saru thigi mayam lai kha thadoke maning ni na nungai te ba mayam yam hả mayam ising khawrange Maggi chaba loire mayam Maggi su chaba loire ando sanda su ta sale ai video se matang sai da loisalage mayam